Lakhipur online puthokjaba December ki tang kunhumdoi thangje numit ki Khomjinba Pao tabirasi ahanbada maroiba pao chahi lising ama makhairum mamangi nungdaktuna semlamba murti kaya Assam Mizoram ngamkhaida thengnakhre Sangsad ki ningtham mifamda opposition ki MP chamaga nifu taruk tanthokpagi thawangbu janingdaba phongdoklatuna Silchar da su khongjing changsinkhre Guinness World Record ta mingleirabi khwaidagi thik nembi Jyoti Amge Bharat tangarang COVID ki anoba case chatruka nifu thengnakhre active case na lisingani ga chamapan marputratre ta hengatkre amasung hainingjom chaban hakchang da kanaba pipitanatana amang basu heli hairi Haujik mapung oiba pau tabirase Chahi lising ama makhairo mamangdagi leiraklaba nungda haktuna semlamba murti kaya handakta Assam Mizoram gi ngamkhaida thengnakhre Assam University ki Assistant Professor Dr. Ganesh Nandi amadi mahaki kangbuna Hailakandi jila ki manung chenbada Gharmura manakta leiba khungangdagi hairiba kuiraba matamdagi leiraklaba chingi chingchepta nungda haktuna thamlamba Laitin ki murti kaya thengnakhibagi matangda paumisingda phongdokre hairiba khungang asida riyang kangbuna matam kaya gi mamangdagi khundaduna leirakpani hairi kendra gi lengakna leibakasigi archaeology gi puari gi natraga architecture ki mitiyangda ariba monument amabu jati ki thakta lakthoknabagi ayaba piri asigumba puari gi oiba ariba potlamsingbu lengakna thani gi matam piduna miyam gi wakhalon matungina notification thogi aduga masibu Ancient Monument and Archaeological Sites and Remains Act 1958 ke section mari gi makhada national importance oire haina kendra ge lengakna official gazette ta notification thoktuna lakthokpagi thabak tawi masiki akup pawarol sing Archaeological Survey of India gi website asi.nic.in da piri aduga hairiba mapam sing asibu ngak senanaba amadi yokhananaba senphamsu lengakna piri kale amader দক্ষিণ হাইলাকান্দি যেটা মানে বরাক উপত্যকার দক্ষিণ হাইলাকান্দির ঘাড়মুড়া অঞ্চলে আসাম মিজোরাম সীমান্তে একটা স্কাল্পচারের পাহাড় আমরা খুঁজে পেয়েছি মানে একটা পাথরের পাহাড় যেখানে অনেকগুলো স্কাল্পচার খোদাই করা রয়েছে আমি আমার স্কলার ডক্টর বিনয় পালকে নিয়ে রওনা দিলাম এবং কাটলিচড়া থেকে 2 ঘন্টার জার্নি ছিল পার্বতী যে মূর্তিটা সেটার সমস্তটাই প্রায় মানে ভেঙে দেওয়া হয়েছে হাত পা ভাঙা কিন্তু কোমরের জায়গাটা একটু অক্ষত ছিল ওই জায়গায় যে ডিজাইনটা যেটা দেখলাম আমরা এত সূক্ষ্ম এবং মানে ডিটেইলস কারুকাজ যেটা দেখে আমি অবাক হলাম যে এই উন্নত মানের ভাস্কর্য কিভাবে এখানে আসতে পারে সংসদ কি নিংথম মিফমদা অপোজিশন সিংগি এমপি চামাগা নিপুতারুক পার্লামেন্ট সেশন ফাম্বা ইয়ারoi Parliament session phambada makhatana yawbo yaroi hana tanthorokpagi thawangbo yaningdaba phongthokladuna ngarang Silchar da su khongjing changsinkhre khongjing adu Silchar Jila Congress Committee gi thomi singna dol gi loisangdagi hauraga slogan lauraduna Silchar sahar koina chatlaba matung Kasar Jila loisangda changnaba honakhi adubu makoi gi khongset adu Silchar Circuit House Road ta police amadi CRPF na thattuna thamki Ngayhak nakal ani gi marakta mugna basu thokhe kaina thangda committee gi miyoi singna lambi gi mayai da phamjinduna janingda bagi kholaw lawkhe Congress ki thomi kaya marom police na phajin khe khangan jaba ma nongthang leima bonterapur kasarna silangduna Manipuri Doctors Association manda Assam gi lamjing makhada free medical camp ama hayeng December gi kunmari nongmaijing nimita Chautol Singha Manipuri ME School Bonterapur da pangthok lagani ayuki pung 8 makhai dagi hauraga nungthil gi pung ama phawba chathagadaba lemna layeng bagi campusida miyamna matam sana lakpiduna khudongchaba silobinaba Manipuri Doctors Association mandagi maigei dagi President Dr. Nandababu Singha na phongdorakli Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Mutum laikai Singirbon Mairalupki Hana President Oirambi Hojikna advisor oina thaupubirambi Kaisam Ongbi Saitabati Debi Haukiba December ki kun yum sakaisha nimita thamoy gi laina namaram oiraga laikhidre
mahakna ikhang khanghodana lekhidabada mutum laikai amadi Singirbon apunba mairaluk ki maigedagi H Nibha Devi amadi K Anita Devi na thamoi songna nungaitaba phongdorakli. Malemda shortest women oina Guinness World Record ta ming leirabi khwaidagi thiknem bi Jyoti Amge Pongnumeta Guinness World Record ki mioi kangbu amana mahaki Nagpur da leiba yumda laktuna haraute ama phongdokre. Lising amaga chamapan marfutara humdugi December gi tarukta Maharashtra da pokhibi Jyoti Amge gi wangbagi changasi meter ama phade supnatagi centimeter humpunitoi.9 haibadi foot anitamak wangi. Bharat ngarang irai numita COVID ki anuba case chatruka nifu thengnakre. Active case na mamangi numita lisingani chatruka humpumapan oirambadagi ngarang lisingani chamapan marfutratreta hengatkre. Bharat ki manungda Kerala dana laicharasi haujik su khwaidagi yamna sandogli. Guwahati da Sagolse numita COVID-19 gi active case ama thengnakibagi matungda makhatana hengalakpagi pau leite. Aduga leibak asida JN1 COVID variant ki apunba case na kunithoi sukre haire. Haining jom saban hakjang da kanaba pibita natana amang basu ohelli haire. Haining jom da vitamin C gi chang khwaidagi yamna yauri. Masigi su mathakta fiber level yamna wangba hai makhalamani. Haining jom sabana chaba tumhali cholesterol gi chang hanthali blood pressure chang chana thamali ya amadi saru kalhali thamoi gi leina khong hamba yekhet pa phali aduga blood sugar gi level su chang chana thamali hairi. Adumoinamak haining jom sabana kanaba pibagi mahutta amang basu ohen ba yai hairi. Kidney amadi neurology gi anaba leiba mioi singda kaidongnungda haining jom charoi dabani haina akhangai singna pautak piri. Kangan Jabama Healthcare Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma, Chahi Anigi Advanced Diploma, Aduga Chahi Ahumgi Bachelor of Vocation Course Tambayaragani. Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course asi Tambiba Haure. Healthcare ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo. Aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atenba matamgi oiba course ngi tamaktasu admission haujare. SM Dev Civil Hospital Silcharda practical tobagi kudong chabasu thanjari. Akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu. Natraga mobile number 939573245 da of Honabio. Nungairaba Pao Kasar Pular Tolda Holistic Therapy Center ama hangdokjare. Yoga, acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari. Mobile number 8638078821 ni. Aroibada maruoiba pau amukhanna Chahi lising ama makhairum mamangi nungdaktuna semlamba murti kaya Assam Mizoram ngamkhaida thengnakre. Sangsad ki ningtham mifamda opposition ki MP chamaga niputaruk tanthokpagi thawangbu janingdaba phongdoklatuna Silcharda su khongjing changsinkhre. Guinness World Record ta mingleirabi khwaidagi thik nembi Jyoti Amge Bharat tangarang COVID ki anuba case chatruka nifu thengnakre. Active case na lising aniga chamapan marputratre ta hengatkre amasung haining jom chaban hakchang da kanaba pipita natana amang basu oheli hairi.
Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.